Sire launaruraba kuki ama mayumda halakre. Angakpa thogdok amada state asida kanglup maselgi akanba lan thorakpadagi mafam khangdana leiraktuna imung manung amasung miyamna phawba lan asigi manungda siramlagani haiduna leirakhiba masagi chahi nifuga mapan lom suraba kuki nupa ama mayumda hingna halakpada ngakpana khamthengnakre. Sire launaruraba matungda mayumda halakraba miyoy adugi maming Satkhothang Kipgyan Kauwe Kangpokpi district agine mahakna nahan makai mayumda hanjilakidabado yu ngauraga lamfai salubadagi ni haina ngahan pulis ki team amana NH2 paringge Longjang Village ki mafam amada thengnabadagi mayunggi miyoy singda khusinarakhibane panba yabade mahakna mafam khangkhidabagi matangda Kangpokpida base tawba community on tribal unity Kotuna mahak mamang thagi kuntrada masak khangdaba khulai paiba singna faduna pukhibani haina claim tawkhibaga loinana thogdok adugi mayokta national highway da fauba shutdown gi khongjang sangsin protest tawkhibane Churachandpur gi turel amada pumtharaba nupage haksang ama leiramle ngarang Churachandpur PS na konba mafam amada senba turel amada pumtharaba nupage asiba haksang ama leirambadagi police na thauri na chingba sizinaduna haksang adu laukhalaba matungda maming matha khangdoklaga postmortem examination taunabagi damak Churachandpur district hospital ge mirel sangda thamkhre haksang adu turel da tauduna leire haibagi pau phangbaga Churachandpur PS ki team ama panthadana sangsilakhe loidana thogdok adugi matangda CRPC ki section 174 ki makada thogdok adugi chapchaba maram khangdoknaba unnatural death UD case ama register tawduna thabak laukhatle haire BJP dagi machet kintharakpa leptre wangjing tentha amasung singjamai mandal gi miyoy ahum tokre October amadagi mandal singi president amasung councillor sing yauna resign tawba 13 sure